ꯃꯌꯥꯝꯕ ꯈꯨꯔꯝꯖꯔꯤ ꯑꯗꯣꯝ ꯌꯦꯡꯕꯤꯔꯤꯕꯁꯤ ꯏꯝꯄꯦꯛ ꯇꯣꯛ ꯇꯨ ꯃꯅꯤꯄꯨꯔꯅꯤ ꯑꯩ ꯄꯤꯡꯀꯤ ꯑꯣꯀ꯭ꯔꯝ ꯉꯁꯤꯒꯤ एपिसोड सिदा ꯑꯩꯈꯣꯏꯅ ꯎꯅꯖꯒꯗꯧꯔꯤꯕ ꯃꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯆꯅꯨꯔꯥ ꯃꯥꯏꯀ꯭ꯔꯣꯐꯤꯟ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯐꯤꯁꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯄꯤ.ꯀꯦ. ꯈꯨꯃꯟꯒꯅꯤ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯁꯣ ꯑꯁꯤꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯑꯍꯥꯟꯕꯗ ꯃꯤꯡꯗꯤ ꯌꯥꯝꯅ ꯇꯥꯖꯔꯦ ꯕꯠ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯅꯕ ꯐꯪꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯣꯖꯥꯗ ꯍꯪꯖꯅꯤꯡꯕꯁꯦ ꯆꯅꯨꯔꯥ ꯃꯥꯏꯀ꯭ꯔꯣꯐꯤꯟ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯈꯪꯍꯟꯅꯤꯡꯉꯦ ꯃꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯦꯛ ꯑꯃꯇ ꯍꯥꯏꯕꯤꯌꯨ Better economy for better nation haiba motto amaga loinena akhoi Chanura Microfin Manipur se 2007 April 4 da akhoi se linkhat chakibani masida akhoi welfare approach ta tongan ba grant support mayamna lamdam sigi sakwa thaurangi ne hena tawrambadu maduna taba empowerment ge approach ama development ka empowerment ka ani ge approach se laiba adugumba thaba ama tawdaba yate haibadagi sumaina Chanura Microfin Manipur se akhoi lamdam sing da tholakhiba aduga sir na karamna haiba tare Chanura Microfin Manipur se haugat ke ai ngamgani haibagi laise si karamna lakhibano aduga hana microfinance ka mari leinaba mafam da thabak tawbibadagi idea lairaba matungda khongthang se thangjalakhiba haibagi matangdasu aihak hana development agency amagi institution amada ai thabak tawjarame adu maduda ai microfinance ka mari leinaba aduga women economic empowerment ka mari leinaba ai training kayama ai setpa phangjaki maduda haujik akhoi lamdam sida sidmit loan phagathanba aduga economy maruina lamdam sigi economy da khwaidigi achoba thodang lawgadoriba lairaba miyoi singsigi karamaina makoi singsida isda kano economic empowerment se porakadagi haiba wakhalol se masigi se sagalaba matungdagidi aina tongan ba institution Xavier Institute Bhubaneswar aduga kano gi akhoi Gandhigram Royal University aduga AP Mas Hyderabad aduga International Center for Entrepreneurship Career Development aduga mayam judagi phangjaraba training do maduga loinena hujiki haiba thabak sida changsalakibani haiba sir na hana khare explore toru matungda hana knowledge phangaba matungda madugi route to khangba ngami baneba haibadi kana gumba mana khangam da taragadi training do yarom da taragadi or anywhere thabak torom da taragadi masi ma tawge khan taraga su madu oithokpa oitho amoi haizariba ko ado mathang sir dagi khangjaning base sir na microfin se haudue Chanura Microfin Manipur se haudue haudokpa matam sida ahan bagi stage da haudokpa matam sida mayam na masak khangnadringe sir na thabak to onthoknaba hotnaba matam da kari thengna khi kamaina tawraga phajana setup tawba ngamaki haibagi matang da su tasengudi Chanura Microfin Manipur horokpa matam se aigi marup mapang singna aigi ngaurobra hainaba matam ne aduga masigi matam sida tasengna aigi kano aiga punjaba employee amani duga toraga akoina maruina focus tawbase khungang singsida lekai singsida chatlaga maduda akoina micro level planning haidana makoi gi issue challenges se kaino makoi gi requirement se kaino makoi gi potential se kaino haise masigi se ai study tawbase akoi gi ahan basida madu tawbade yam wagi aduga madu tawbugi maduda yaw staff singju kuina amta laigide thamani leramaga tolop to fazana piba ngamdabnina adum tokhiba su dum yawe aduga amani amadi hujik adum lengdan leisu yawe adum hain torga yam wana horki haitare adu sir na ahan ba hudokpa matam sida khungang chatlaga lekai chatlaga sumaina khoigi sima tawduri aduna akoina paisa sentang si pithagani ga haiba matam sida mi masa khangdabam na laaga aingonda paisa pige hai targa di chingna ningai ni matam du da su yamna big challenge oiram du se adu oiram da male do adugi matam du da sir na chatluga unariba mi sing do mokhogi response positive or pra negative or masida di akoina awareness motivation nama pibagi mongda akoina chatkhrabanina maduda akoida kano welcome to the dum tawbire adubo big question di makoina akoina paisa kya amuk yamna ga piba ngamgadoino ga haibagi moide kano tawdo yamna angakpa dawna kano ma pokchaba adumain tawba adigi matamduda akoidesu paisa su
चाउना थादनिंगाई सु लेतबा अदुगा अखोइना मतमदु थोलखिबसे अखोइगिदि करीमता यावदना यामना बिग हार्ट अमग लोइना अखोइदि थोलखिबा अदुगी तंजानि हाइना अदुमाइना आई थमजनि सर ना खुत्ता करीमता लैत्रगसु अहै थोगलागा आई तौरगा सुंसोय सोयदेना ओइगनि हाइबेगी वाखल अचेतपा वाखल अमा थंबीबदो फर्स्ट दा मदुना ngasi सरगी आउटकम हाइबे तारेको मयाम मस खंगनरिबा मयाम गी दमकता तौबा ngamiबसे मदुमकननि हाइजनिंगे अदुगा सरगी हजिक अखोइना वाखल द खनबा मतमदा न्यूज़पेपर दा अदुगा पाउदे सुम यावबा मतमदा चनुरा माइक्रोफिन मणिपुर से हजिकान ममिंग दीपन जरोगे मणिपुर दा माइक्रो फाइनेंस की मयाम लेरे प्राइवेट की लिंक खतपको लाख मा थमा मतमदा परसेंट 3% पी 2.5 पी हायरगा अखोइ से पर्सन हेना चाउना पीबा मफम दुदा आई पैसा थमगे आई थमदा यादे हाइबगी अदुगुम्बा म लेइबा अदुमाइना माइक्रोफिन सु तौबा सारा हाइबगी वाखन म लेइबा मदुगी क्लैरिफिकेशन ओइना खेतनरिबसे करी करी दा खेतनरिबनो हाइबदुगी मतंगदा आई मदुददी आइना हाइजगदब हाबो चनुरा माइक्रोफिन मणिपुर अखोइ एनी काइंड ऑफ डिपॉजिट सेविंग ओइरगसु नत्रगा मयामगी डिपॉजिट तौरगा इंटरेस्ट साबो ओइरगसु मदु अखोइ अमत लौजदे अखोइ एक्सेप्ट तौजदे मदुगिदो अखोइ आरबीआई ना यादबा कनो से आरबीआई ना अखोइ गी कनो सिदा रेगुलेटरी कनो बॉडी सिंजिना माइक्रो फाइनेंस इंस्टीट्यूशन ना मदु तौ यादे हाइदना मदुगी मतुंगिना अखोइ दि मदुदा गाइडलाइन दो फॉलो तौर चले अदुगा चनुरा माइक्रोफिन जे अखोइ चाहि खुदिंगी अखोइ जे इंटरनेशनल रेटिंग एजेंसी ना अखोइ जे रेटिंग तौबने अदुगा कोड ऑफ कंडक्ट असेसमेंट हाइदना अखोइगे क्लाइंट बु रेस्पेक्ट तौबा अदुगा माइक्रो फाइनेंस की इथिक्स ngakpa aduga regulatory guideline follow tawbugi damakta mase akogi consecutive 3 years se chanura se adum highest score in northeast adum akoi je taraga lai adumaina ngasai gi akoi gi dedi any kind of any form of akoi gi deposit se akoi accept tawjade aduga mayam na sokhegi impact doctor manipur gi program se yengbiri basing na su ngasi dagi chanura microfin manipur se पैसा डिपोजिट तौबा यादे मयाम गी दमकता थबक तौबनी सोसाइटी गी दमकता इनोवेटिव ओइबा अदुगा लाइरबगी पंथै मखादा लैबा मयाम गी दमकता मतेंग पांगबनी हाइबसे ngasi gi episode se yengo matung da khangbo oisunu हाइजगे अदुगा सर मतंग दा खंगजनिंग बसे सर गी सेटअप अमा थमकपा मतम से ऑफिस अमा लेरकपा मतम अदुदा एम्प्लॉइज दरकार ओइरकपा मतम मदुगी मतम हाना हौरकपगी मतम दुगा अदुगा मतम दुदा लेरंबा एम्प्लॉइ मसिंगा अदुगा हौजिक 2018 निको मसिदा एम्प्लॉइ कयाम लेरे मोइदा सैलरी ना चिंगबा पीबा ngambara अदुगा ngambra आर यू सैटिस्फाइड हाइतरे आर द एम्प्लॉइज को मोइस सैटिस्फाइड ओइरब्रा हाइबदुगी मता मसे कनोने अखोइ हुजिक चनुरा माइक्रोफिन मणिपुर ना डिस्ट्रिक्ट मंगा सिदा अखोइ की ब्रांच मंगा दा अखोइ स्टाफ 46 हुजिक से अखोइ थबक तौरी अदो अखोइ से सैटिस्फाइड ओइबा हाइबदुमदि आई गी कलिक्सिंग ओइरम दबसु याय अदुना मदुमक्ति आइना खितंग गनबली हैना आई थमजगे अदुबो इंस्टीट्यूशन जे सस्टेन ओइबा अदुगुम इंस्टीट्यूशन अमनी हाइदना आई थमजगे अदुगा आइगी कलिक्सिंग आइगी हुजिक चनुरागी मरुओइबा टीम चनुरागी स्टाफ सिंगसे अखोगी कनोगी रेगुलेटरी की कनो मतुंगिना अखोगी मकोइदा प्रोविडेंट फंड अदुगा कनो इंश्योरेंस की ओइरगसु अदे तोंगान तोंगान बाय स्टाफ वेलफेयर की सिगुम्बा मयाम सिदि आई अखोगी चनुरा सिदा लोइनमक लई हाइना हाइजब तारे अदुगा ओजागी हजिक चनुरा माइक्रोफिन मणिपुर हारिबा ममिंग सिदा चनुरा हाइबा मपल्लिबा चनु से नुपीदा इंडिकेट तौरे मदुदा मसिगी मतंग दा इना हंजनिंग बसे ओजाना थादरिबा सेनफम से बेनिफिशियरी सिंग सिदा थादरिबा से नुपी खक्तमक थादब्रा नत्रगा नुपादा सु थादब्रा करम्बा क्राइटेरिया दा थादबिबगे हाइबदुसु यस चनुरा हाइबा मिंग से मसिगी सिसु अखोगी चनुरा माइक्रोफिन मणिपुर की ओइना अखोगी अखोइना थमजरिबा अखोगी मिशन विजन अदुगा अखोगी फोकस मदु अखोगी ngसागी 100% क्लाइंट्स नुपीने मदुदा अखोई नुपी सिंगजेदा पुलप थमजबने अदुना ngसागी फैमिली नुपी सिदा योगरगदि मदु फैमिली द योगे हाइबा काय अखोगी अमा कनो लैबतो अदुमाइना ngसागी इकोनॉमी की
aduga maruina akhoi manipur gi nupi sing sigi thauna aduga makhoi gi tawba ngamba aduga makoina imung amada lawriba economic akhoi responsibility se masigi se akoina maduda focus tawraga akoina maduda akoina nupi sing gi damakta tawjabani haita yamna phajaba idea ne haijege sir haina balai yumda nupana mapan thoraga paisa talakpase nupi da pisalaga nupina loinamak chalai loinamak hai adugi su aduga relate su tora chanura haibasina rasi hape haiba tare ko chanura microfin manipur haibasida aduga sir da matang haija khangjaning base client se leire paisa se thada ba haure then madugi matungda aikoina mamang da interview lawkiba matam da su chanura microfin sina mateng pangbidana koi sisi tawi award phangi haibagi matang da su mayama thengna jakre sigi matang se na khangjaning base paisa thada ba khata natana makhoi gi kaino madi tawbire madudagi hendana atopa award ka muk phangbagi muk laise masi sigi matang da su yes chanura microfin manipur na akoina ujebase akoina dimension akoina aspect se ton ton ani yengjabne ngasai gi banking service akoigi manipur sina india gi manungda state sing gi manungda khwai poor oiba kano state region gi north east region sing gi manungda poorest banking service se manipur si oibni ada masidai sida banking service se akoina pira kansida mu laisi mu kai tawge hargadi makoida business gi karmaina manage tawgdage adana ngasai gi aigi well being se kano gi aina paisa ke tali haiduna aigi future se lepaktaba aina paisa ke return to hubungame tungchel hubungame aina paisa do karmain sizinaraga hena chawthokpa yagdagi hado adugi madugi wakalol sida chanura microfin manipur na akoina chumnagi santang si khakta nataba makoi sing sida isda kano akoigi financial literacy aduga akoigi kano gi business management gi skill aduga makoigi specific trait sing duda akoina focus torga moina pamjaba trait duda expertise to laga maduda hena makoigi productivity henganaba aduga business to hena well manage to nogi aduda akoina focus to jabani ada masida chanura gi akoigi nungai jabse karino haragadi akoigi staff singi apunba meeting lay masida ista karamba branch tagi makoina nupi amagi impact akoigi small money sina big changes se kadai da lakpa ngamge adu madugumbi wari singse masigi sina akoigi success kanu akoigi branch sigi chawthokna ba mo oineba aduna ngasai gi wangkhai dagi nupi amana maga thangna ba imung sida loiba sarang manung sida leiru hui sigi remaining food se masida macha nupa sina ima ai chak yam lame haidana asigi chak arem basi chara gi ima hairapu matamda ngasai gi larik taman badi tokhrase ko chak chara ani suna pijaba ngamaktaba mama do mama mapa si chara hilini ko maduri tura mama do na thamoi kai kiba aduga akoi ki small money mangod lupa lisi manga pithaba adu ani sibu tara pithar ko matam sidati mana akoi da sir madam aigi sa do hujikti english school da larik tam thare chara ani suna chawa ngamam dab do hujik aigi cha larik tam ngamalle hadana maduda makoina haira kiba share torpodo madu akoi da di atoki matik akoina tawjari basigi mai yan bane na akoi laweba adumaina ngasai gi aina mapanda maharashtra da adagi south india gi mafam singda nupi sing sigi akoi gi microfinance tagi lawriba nupi sing sina tawriba thabuk sing gi yengjaba matam sida makoi sing sida isda lairiba talent aduga keno sing che akoi gi manipur gi nupi sing sigi yeng matam da makoi di paisa thadarasu skill leiteba adu karmaina manage tawni khangteba adu makoina hairi sidi adum keba khulpa adum mudang ne haiba ade makoi sing sigi mong sing siga akoi sida lairib sing siga masidi akoina every field da compete to we have a wakal se masi lakpo dagi akoina akoi gi imaibel sing se akoina tongan tongan national conferencing de so akoi thai makoi sing 5-star hotel la hele adu makoi to and fro flight ticket ka sponsorship kanu sing sina dum pba ba aduga maduda laibuk phaba haitare 2011 gi masida akoina manipur dagi nupi akoina khangkala kansida embroidery tawba adagi akoigi kaithel gi sangsingda mai thanba kwa kaithel baza daga mai thanba adugumba nupi adagi akoigi kano tire gi tawba sumain tawduna
moi kharga akhanna na thabak torpa makoi da kanogi impact laina thabak torpa mi sing do madu khangala kan sida akoina nominate taw matam sida about 800 akogi nominations all India gi lakni maduda madugi manung dagi 32 shortlist tawda Manipur dagi akoi nupi mari yawe aduga haiba nupi mari 32 se Manipur gi nupi mari siga makoi sing sida kano masigi manung sidagi akogi Memi Devi hisna masina akogi city micro entrepreneurship innovative city micro entrepreneurship award se phangapani masida RBI gi deputy governor yawa aduga mangonda 1,50,000 cash award aduga madugi hairiba nominate toba adugumba national awardee ma nominate to winong ta chanura da su madugi recognition certificate hujiki city kano sina pireba adumaina akoi ge kano sing siju imaibil sing siju hujiki akoi thage ni imaibil sing promote to gi sir now the sir gi damakta it's not about the money that I get but aina sendang thadari ba mi sing sina mi oikhiba punsida nungai na leikhiba Mia Masakanga, Toto Patabak Amato Turapoda, Sergi, Nungai Jabahaido, Lay Hana Punto Pirise, Masiki Wakal say, Manipur give me Uncle Makusti and boys and Hizege, Upper Kunai, Mo in Nabako. Aduga, Sir Nozitapan Bikiba, Imame Mise, I was a Mise when interview Lobo Matamda, Mana Haiboko, as any awards, a low budget Pamatamda, airporta, Aigida Magda, Nairami, Harauba Puntopodo, Manipurda, Yum the Gi, Aduga Manipurgi area, Karadagi and Doctor Imasim Sina, other lay pareng hukna ba mi ngai ramba 5-star hotel chatpa then magi documentary ma sembi ba se maya mamang da thaba da phongtok pa harau ba do madugi matam du da ina khale sir si una da ba ya de matang episode ta so ana ngasi chance phangja ba se yam nungai je aduga sir na hojik ta pan bikhi program ama tawe financial literacy program chahi khuding gi tawba matam da karam karamba chahi ama da tawba se karam matam da tawbi aduga anybody kanagumba mana training ase phangning ba matam da makoi se loina yawba yabra natraga yadabra haibagi mata aikoina hujibobuda financial literacy mass awareness campaign se nifu manga akoi tongan ba 45 area da akoi pangthokre aduga 83 household training madudana household training siju akoi yamna interesting webzani ngasai gi kwacharamba imaibil singse kwachaba toklai ni aduga ngasai gi chengphu da ngasai gi aigi hek ahan bagi apil se imaibil sing dagi aina hobu se chengphu da chengmut ahum hanjan base masigi si sobi ba yaro sine aduga ngasai gi aigi presentation amada masi kanogi international conference amada aina akoi gi Manipur da shaping is it's new to us akoi gi forefathers sing na yamna kano torga torme haidan aina madugi do ai tongan ba andro da amada ai chatlaga wada akoi gi pesa tungchilamba adagi di chengphu da akoi gi chengmut ahum hanjan ba adagi phungna klairu da chapu phummaga akoi gi kano imoinu imada akoi nongmudi well to do family or kinian akoi pesa tungchin base masigumbagi akoi da achauba value ama leiram bise masigi se akoi na mangthar ko dong na towe adana masigi value je hujik imaibil sing da so aina toina haijari se chengmut ahum hanjan ba kawbino hujik akoi na kano tawsida madugi khenaba se akoi mi ahum chabra manga chabra maduda mut ahum macha ahum lakthok matamda akoi da difference ka su leiroiba adu akoi de ayuk nungdang ani se chak chabani na thawong gi matung de ti cheng kg tara thowe exactly adna madugumbagi atumaina ngasai gi imaibil singsida akoi gi ngasai gi itema kano akoi gi Memi Devi na phangbagi maduda aisu promoter institution amoina aisu special invitees oina sale madu chat matam sida makoina yam phasana akoi bu opirame adu maduda aisu pen badagi kano se itema mi sida aigi staff singduga toraga nangna koiningba Mumbai gi kano singji koiro ana nongma si koiro hadana toraga maduda mana harau jagiba nungai jagiba aduga masi Hindu gi kano na akoi gi kano news da so yam chawba kano oina hakibani mo interviewer ga laga magi to yam phazana kano toki adu sir gi training se atopa mi amana yawning khalase for example aina aigi knowledge oina ba maybe ai hiram se thabak tawram da ba yai adubu knowledge leina ba ki damakta program se yawning ena haiba taraga di yawba yabra yai masi yawba yai masi gi financial literacy awareness campaign se akoina branch laiba
taret se masigi tongan tongan ba area sing da akoina tawi adu yes akoina media da amamada akoina madu program tawduri khoturi haina di akoi adumaina haibdi leite adu akoina ngasai gi common place ngasai gi area dugi mayam punna lakba yagadaba akoi gi adugumba mafam sing da akoina awareness campaign se adu hujik awareness campaign se akoi gi nabart adegi sidbi friends of women world bank adegi indian school of microfinance for women makoi sing jiga kusumnaraga akoina matam matam gi adum tongan tongan mafam sing da akoi adum tawi adu masida resource person noina akoina manipur university degi adegi tongan tongan ba bank sing state bank of india adegi manipur rural bank bank of baroda adegi tongan tongan ba bank sing haitare masigi expert sing jo akoina invite toroga maduda imahibel sing da akoina education pi thank you so much akhoi se wari su yam nungari adubu marak thatna aten ba break am khatang lawjage break ki matung da akhoi gi sir pk khoman dagi khangning ba wai wahang kay amasu lairi chatpi hegano impact talk to manipur bu mi eng ta duna lebiu moving mayamba mukahana taram nokchari adom yengbiri basi impact talk to manipur ni ai pinky okram ngasi ekhoina unaziri basi ekhoi gi studio da link sinduna leibiri basi chanura microfin manipur gi chief executive officer mingoina panjarabada sir pk khuman gani sir pomukahana taram nokchari sir chanura microfin manipur na kari kari tawbage haibagi samlapa amadi khangjare hauji fawbagi oina adu mathang khangjaning basi atopa kari kari tawbi makhoi gi damakta participants sing gi damakta clients sing gi damakta senthang oina khatang thada banataba award sigi adu award phangbagi asima laikre masina taba atopa makhoi gi damakta kari kari program paikhatbi chanura microfin manipur na akoi gi haukiba chahi taramathoi haijaba tare hujik se akoi chahi taramathoi handaki april 2018 jida akoi chahi taramathoi mapung phare masida akoi gi foundation day haidana akoi na pangthok bose akoi thim mamam loinera pangthoi chahi madana akoi gi angang singsida angang gi painting competition masida akoi gi the role of manipuri women adigi the status of manipuri women masida akoi na thim ji pirakanda makhoi singsida akoi gi kanogi painting competition pangthoi madu akoi gi angang singsigi talent yokhat poina aduga manipur gi nupi ma haibse magi status aduga masigi role si kaino na thera ko taragdi soidna make akoi mayamna honor toba oirakadoini ko aduna ngasagi young generation sida madu khanguna bagi adumaina akoi painting competition pangthoi aduga chahi amadana akoina loktak ki akoi gi ngami sing loktak ki kano masida tangaga hingba akoi gi sil naw sing gi damakta akoina di mateng chauna di piba ngamdaba masida akoina loktak ta chatlaga akoi gi fingerlings ngamacha akoi gi lishing kun akoi sing kano loktak ta thadese madu gi tuna akoi gi ngami sing da khajik tawrga so akoi kana gadra haidna adigi akoi chahi madana akoi gi khwairman ima kaithil sida phammiba ima ibel sing sigi maraktagi makoina chahi kunthra hena khwairman ima ibel khwairman kaithil siga sagona raba aduga makoina imung sida samaj achauba impact pibangamba aduguma ima sing adu tara khangala kanda akoina honor toba makoida khurum jaba aduga makoida akoina angamba akoi cloth akoina kachaba adumain toba akoi pangthoki aduga chahi amadana akoina social service campaign tawduna aduga akoi tree plantation gardening gi adugumba tawbusu yaugi aduga adumaina akoi tongan tongan ba chahi singsida orphanage home singda adigi destitute home singda akoina chatlaga solar lantern sing akoina yenthokpa adigi adumaina akoi mathang mathang tawe adu madudagi hendoga mu akoigi imaibel sing akoigi chanura ga tinari imaibel sing sigi makoi sing sida pung thogot poina akoina mu women's meet aduga akoina tongan tongan ba akoigi program singda makoi sing sida gi khangalaba imaibel sing sida akoina maitei nupi singi yamna maruiba akoigi madu akoina laibadadi hekta waba rani phise akoigi hujiki khwaidagi leadership ki quality laiba aduga ngasagi khwaidagi nungsi sanaba group aduga khwaidagi impactful activities tauba aduguma nupi singje akoina khangala ganda sida maduda akoina rani phi gi khudol tawi aduga amuk akoigi hairiba ima ebel singsigi
ꯃꯈꯣꯏꯁꯤꯡꯁꯤꯅ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯁꯦꯃꯤꯅꯥꯔꯁꯤꯡ ꯑꯗꯨꯒ ꯀꯝꯄꯤꯇꯤꯁꯟꯁꯤꯡ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯥꯎꯅꯕꯒꯤ ꯅꯣꯃꯤꯅꯦꯠ ꯇꯧꯕ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯔꯤꯀꯃꯦꯟ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯔꯅ ꯍꯧꯖꯤꯛꯇ ꯄꯟꯕꯤꯈꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯗ ꯐꯖꯅ ꯊꯕꯛ ꯇꯧꯕ ꯏꯃꯥ ꯑꯃꯗ ꯈꯟꯒꯠꯂꯒ ꯔꯥꯅꯤ ꯐꯤ ꯄꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯦ ꯃꯁꯤꯗ ꯔꯥꯅꯤ ꯐꯤ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯈꯇꯪ ꯅꯠꯇꯕ ꯁꯔ ꯍꯣꯏꯅ ꯇꯥꯛꯄꯤꯔꯤꯁꯦ ꯇꯤꯝ ꯋꯥꯔꯛꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯇꯥꯛꯑꯦꯕ ꯇꯤꯝ ꯋꯥꯔꯛ इज वेरी इम्पोर्टेंट इन एनी ऑर्गेनाइजेशन हाइबसे ऑर्गेनाइजेशन मैम से खरा वाटपदौना तवे हौजिकी मतमदा अमगा खरा नुसिनदबगुम्बा को आइने हेनगिबा माने हेनगिसुगुम्बा कॉन्फ्लिक्ट मैम लै मसिकी मतमसिदा मसिकी जुग असिदा सरना टीम वर्क से करिनो मैम फजना थबक तौ तारगदी लैबदा वानबा पोत अमसे रिवार्ड होना पीरिबा नुपीगी हाइ तारगदी फिजत लेटिंग से यामना केजबा नौजबा से नुपीगी पार्ट अमने अदुना मदुगी लेसन से मसिकी दमक्ता याम थागत चनिंगी अदुगा मथंग ओजादगी खंजनिंगबसे apart from all the programs hai tare hauzik fawba panbiri base sinataba future da kari kari tobigani haibagi plan gadi leiri hujik se akoi handaki kano haukiba march thada akoi friends of women world banking india aduga sangai hong kong sangai bank siga ISSBC aduga FWW India ga chanuraga akoi humji pullaga hujik se agreement ama 2 years ki project ama akoi sign tawnagré masida akoi gi lamdam sigi imaibel lising taras akoi na train pi doin at least lising taruk sidi masida is the enterprise hanga dawa ado entrepreneurship ki training chi pira doin aduga hairiba makoi sing sida chumnagi entrepreneurship ki apapa training si kaktang pi bana taba makoi sing sina enterprise ama lingak pada maru oiriba senthangi kano se masi masu akoi ani se punna pina bagi aduma akoi gi hujik akoi future gi masida akoi plan taw loi jare aduga akoi na amuk chahi 13 sida akoi na thengnarakpa tongan mafam singje da thengnarakpa sida poverty se masida akoi na bottom of the pyramids ultra poor haina haibusu yaba ngasai gi hujiki sel puraga sel singapangamba lairabadu nataba sel magi chaningai huji laitriba ngasai mangonda basic requirements si phangdriba aduga kanagu makhradana karbar chaningai budi uchina chinama charagasu karbar tawnabugi selep amagi awaba mayungnariba kanagu amadana selep su laitaba skill su laitaba masidaisida akoina livelihood promotion program livelihood intervention ama chanurana koina changge na khanjari masigi livelihood promotion se masigi sina ngasai gi ultra poor bottom of the pyramid ta lairiba akoi gi family sing se masida akoina strike to ge to jabani aduna masigi masimaga aduga hana livelihood activities da engage toramba sing sida gi micro enterprise olapagi simaga ani se akoi gi future gi akoi gi kanoni haijabta yam phajaba plan ni mai pap ko so bi haijage sir matam so akoi gi program se minute 30 yo ebani na nungsu yam nungai ba wari su yam khangning ba but loisu sakle aina khangjaning ba ma khatang hangjauge अतोपा बैंक सिंगदा अखोइना लोन लोबा मतमदा मागी इंटरेस्ट से सी तांग सीना लास्ट डेट नि सी बुकी मनुंग द पिसलकदबनी हुनकलकदबनी हाइबगी डेडलाइन अमा ले करिगुंबा सरगी ओइना पैसा पिथरिबा पार्टिसिपेंट्सना पिखलकपा ngamdre na khalase मखोइगी दमक्ता करी करंबा आर गादी सेंबी अखोइगी दि ngasai पैसा से अखोइगी थखाइगी हप्तागी हाइदना अखोइगी सिंगल ए पैसा से मसिदा अखोइगी single lakta bada fine lobu yate tasing hairagati adubu ngasai hujik chanura se mayamna mapan gi institution singna aduga akoi bu support toriba agency singjina chanura bu akoi gi yamna appreciate to bi se kari dano hairagati ngasi ba akoi na chei trauma thui je akoi na imaibel sing lamdam sigi imaibel sing ga tinajar kusida akoi gi default case noma pesa singak to haidudi akoi gi imaibel sing gi makoigi wakal dati aduga makoi dati adudi akoi thengna jadi imaibel sin nga si phauda akoi 100%
ꯑꯩꯈꯣꯏꯗ ꯔꯤꯄꯦꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯏ मदुगी मतंग दो आइना हंगजरी करिगिनो हारगा अखोई गवर्नमेंट बैंक सिंगदगी लौबा लोन से सिंगत्रगा कोकपियो हाबिगी स्ट्राइक कसु तौबो मयाम इशू मयाम लेबनिना अदुगी दमकता इन हंगजबने थैंक यू सो मच सर यू केम अखोईगी प्रोग्राम से कंप्लीट ओए अदुगा अखोइना खंगमदबा मयाम खंगबसु ngame अदुगा सर गी प्लान लेरिबा मयाम से सुक्सोय सोयदना माइ पाकपो ओइबियो हाइजगे अदुगा अचिनबा मतमदगी काइथोकपिरगा लेंबिरकपगी दमकसु हन्ना हन्ना थागतचरी मसिनी ngasi episode matang swaisda loisinjare mathanggi haptada amuka anauba personality ama puraktuna nungaiba program ama puraga lakchage ngasi gi oinadi kainanaba yathang nizari pinabirasi